sahi asig bosyan na loba class 10 high school leaving certificate examination thagdaba mahiroi singi da makta Imphal West ki Hayangoi thongda leiba Hayangoi thong high school da pangthorokpa tha amagi revision coaching class ngasi loisinkhre haiba hogi coaching class loisinbagi thong aduda education S ki additional director Baleshwar Konthoujam assistant director education STI Pratima Amadi Imphal College ki retired principal L Randoni na singba maruiba mioi kyana saru yaki panbe abdi haiba coaching asida Manipuri tongan ba maming leiba oza kyana mahiroi singda koi lakadeba examination asibu koi mai pak na tharuk yaba ngamnabgidamakta haiba oza sing aduna mana haijaba khangjaba kaya koi mahiroi sing aduda takpi tambi kibani ningsing ba abdi sahi asi koi Manipur da huji kangki irang thokpa asina maram oikanda mahiroi sing maroina koi mahiroi kya da koi tangdu leitana mahi masin tamba phangnabagi dumba awaba ama mayok nai ibani asumba marak asida maming leibo oza kyana mahiroi singda koi lemna takpi tambi bagi thabak kaya paikhalakwa sida maige kya da kisu koi thagat na ko leibani Mayam Krumzari at Winnerson Pack News ni Imperial Reporters ta Taram Noksari. Ngasi February kun mga si Sanaroisingi Numit ni Players Day haina sa pangthokpa asingulaba Sanaroisingi Numit asina lakpada Manipur si Mr. N. Biren amasung Youth Affairs and Sports Minister Govindas Konthoujam na makoy gi Facebook ta Sanaroisingi Numit asina lakpada Manipur gi Sanaroising bupuning thogat pa hom phongtop kaloina Sanaroising asina Manipur da porokhiba mingsa singbo ikai khunu utpa kaloina Yaipha Paojel piri